Akaswani Imphal Ningthoukhoingjam Suni na pau pazari ahanbada maruiba pau. Musalman singi kumai Idul Fitr dharmagi chanabi amasung harau tayambaga loinana pangthokli. Manipurda hayeng khongjom numit palan pangthoknabagidamak sem saba loire. Communication Mantri Ashwini Vaishno na hairi ngasi Arunachal Pradeshta 4G mobile tower chani yankhaimari jatigi miyamda kusinaragani amasung ISRO na Singapore ge satellite ani yauba PSLV C55 ngasi nungthil Andhra Pradesh ki Sriharikota da laiba Satish Dhawan Space Center dagi thagatlagani. Leibak asigi tongan-tongan mafamsingda Musalman singi kumai Idul Fitr dharmagi chatnabi amasung harau tayambaga loinana pangthokli. Ramzan gi sakhen thagi tungda kumai asi pangthokpani. Masajid singda laishol tharom pangthokpa miyam puna samin thakminnaba amadi khudolpot pinabana kumai asigi mapungoiba saktamni. Idul Fitr na lakpada Rajyapal Anusuya Uike Mukhyamantri Nongthoman Biren yauna luchingba kayana miyamda maruoina Musalman singda yaphapauzel piri. Rashtrapati Draupadi Murmuna kumai asiga mari lainana mapungoina Musalman ichin inaw singda amata oiba nungsi chanaba amadi puna hingminabagi wakhalon sagalasanu hairi. Pradhan Mantri Narendra Modi na hairi kumai asina lakpada haksang phana nungayai phana lainaba Iswara chena khurumsi hairi. Mahaki paujelda Rajyapal Anusuya Uike na hai kumai asina lakpada nungsi chanaba amata oibagi wakhalon he na chesil hanbaga loinana phattaba wakhalon thadokna duna apunba Manipurama semgatlasi. Mahaki paujelda Mukhyamantri Nongthoman Biren na hai Ramzan thagi chak hel chara helaba matungda tha pangkhalakpada Idul Fitr masajid singda lai khurumlaba matung athum hau chaminaduna khudol pot pinaduna kumai asi pangthoi. Numit asiga mari lainana Manipur Vidhaban Sabhagi Adaksha Thokjom Setabrata Mahut Mantri Yumnam Khemchan Shiksha Mantri Thongnawjam Basanta Kumar Manipur Pradesh Congress Committee Manipur People's Party Shiv Sena Manipur State Unit na chingbada epapausel piri. Amaromda Hindu amasung Jain singi kumai Akshaya Tritiya ngasi tongan-tongan mafamsingda pangthokli kumai asiga mari lainana Pradhan Mantri Narendra Modi na miyamda yaiphapausel pirakli. Pradhan Mantri na kumai asina lakpada mipung khudingmakna nungsi chanana amasung ingna jingna laiba oirasanu hairi. Manipurda hayeng khongjom numit palan pangthokani. Mapungoiba thauram Thoubal jilagi khongjomda laiba kheba jingda pangthokani. Masigidamak sem saba loire. Rajya Sarkar ki Transport Vibhagna Sarkar ki Karmachari amadi miyamna thauramasi yaunabagi chathok chasin taunaba akhanaba bus chalangadawri. Rajya ki Transport Vibhagna thokpa chirol amana hai Manipur State Transport ki bus nipan numit asida chengani. Gari sing asi tongan-tongan mafamsing Manipur Public School Koirengai Imphal East DC Office Porompat amasung Lamboi Khongnangkhongdagi ayuk pung 3 makhaidagi lamthagani. Moirangkhomda laiba MST Complex dagi na ayuk pung 3 dagi hauraga pung 8 minute 45 phawa pungkhai khudingi tongan-tongan ba gari sing chengani. Communication Mantri Ashwini Vaishno na ngasi Arunachal Pradesh da 4G mobile tower chani yankhaimari jatigi miyamda khusinaragani. Leibhaga sina ningtamba phanglakpadagi haujik phawbada internet service phangdriba mafamsing yauna khungang sahum kunthra tarukta tower sing asina internet service phangalagani. Thaurang asina subscriber lishing humbudra hena kanaba phangalagani. Thauramadu Law amasung Justice Mantri Kiren Rijiju amadi Communication ki Rajya Mantri Debashish Chauhan su saruk yagani. Communication Mantralo ki cherol amada hai Kendra Sarkar na Arunachal Pradesh ki khungang lishing ahum chatrit kunmathoi da 4G mobile tower lishing ani chatuk shumna manga yungnaba ayaba pikre. Mobile tower sing asi sangbatpada lupa koti lishing ani chatuk humbudra manga gi senpham chading tawgani. Fisheries, Animal Husbandry, Dari amasung Information and Broadcasting ki Rajya Mantri Dr. L. Murugan na hairi Pradhan Mantri Narendra Modi Sarkar gi maruiba pandamdi sakhot thaurangni. Dr. Murugan numit humni gi khongchata Nagaland ngarang thunglaki Fake jila gi headquarters ki District Planning amasung Development Board ki conference hall da tongan-tongan ba sarkar gi bibhag sing gi officials sing amasung civil society organization sing unaduna wari shanaki. Tharmadu da Dr. Murugan na hai Sarkar na Nagaland gi Dimapur da uran connectivity nipan sabalu shinkre. Pradhan Mantri na hai ki wafam ngamkhai gi khul sing leibak ki aroiba khul sing nate haiba wafam badu ningsing laduna hai leibak asigi sakut thorang gi thabak thoram khudingmak mafam asidagi haugani.
Leibaki mafamsinga loinana Silongdasu 13 suba National Service Day numit pangthoki thoromasi Mukhyamantri Kornat ke sangman hawdoki hawdopagi thoromaduda Mukhyamantri na hai Rajya amasung Leibagasi ki tongan mafamda kathokpaga loinana thabak tawriba miyuisingbu thagatpa phongdoki mangna hai Sakti amasung selna masa masagi thabak thoramsingda akaiba pihaloidabani aranba pambai kaidonungda sizinnaroidabani Officer singna makoi gi mathau pangthokpada niyom chumna amasung panthungpham yawnaba honabada pirakpa ayetpa khudingmak mayok nagadabani Tha khudingi aroiba nongmaijing nimita Akashvani gi thongda sandokpa Pradhan Mantri Narendra Modi gi pungningi wa Man Ki Baat thoram tha sigi aroiba nongmaijing nimita tangkak chama surugani thoram asi ing kumja lising ani 13 gi October 3 Vijay Dashmi nimita haudokhibani haujik phawbada tangkak 38 sandokre Sama suba tangkak asiga mari lenana Man Ki Baat na Bharat pu awonba porangna bu honabada piriba ithilgi matangda Akashvani na akhanaba thoram pareng ama sandokli Tabiriba pawasi Akashvani Imphal dagini Indian Space Research Organization ISRO na Singapore gi satellite ani yawba PSLV C55 ngasi nungthil Andhra Pradesh ki sari Harikota da leiba Satish Dhawan Space Center dagi thagalagani Polar Satellite Launch Vehicle asina kilogram 793 lumba Telios 2 Primary Satellite oina amasung kilogram 33 lumba Luminite 4 Co-Passenger Satellite oina thagalkani Pradhan Mantri Narendra Modi thasi kunmari masung kunmanga da Madhya Pradesh Kerala Dadra and Nagar Haveli amasung Daman and Diu da satkani thasi kunmari gi ayukta Madhya Pradesh ki Rewada National Panchayati Raj Day gi thoram da saruk yagani thoramadu da Pradhan Mantri na lupa koti lising tara taret ki sakot thorangi project sing jatra hungani mathangi nimitta Pradhan Mantri na Tiruvananthapuram gi Central Station da Tiruvananthapuram dagi Kasargot phawu chengadaba Kerala gi ahanba Vande Bharat Express Railway lamthagani Rail gari asina Rajyadugi jila 13 Tiruvananthapuram Kollam Kottayam Ernakulam Thrissur Palakkad Patnampitha Malappuram Kochikor Kannur amasung Kasargot phauduna chengani nungthilda Pradhan Mantri na Tiruvananthapuram Central Stadium da lupak koti 3,300 henbagi sakot thorangi project singi jatra hungani Numidang wairamda Sulbasada Sri Narendra Modi na Namo Medical Education and Research Institute ta chatuna Institute adu miyamda kusinagani Dadra and Nagar Haveli amasung Daman and Diu da su Pradhan Mantri na sakot thorangi project kaya sangagani karana jatra hungani Karnataka mathang thagi tarada pangthokadaba Vidhan Sabha Mikhalgi damak mirep 3,000 sumna 94 gi mirep chesing Election Commission ayaba pikre Mikhal asida Miyamna sakhangnaraba Rajniti Dol BJP dagi mirep 138 Congress ki 139 JDS ki 108 AP gi 108 BSP gi 135 amasung CPIM gi miyoi mari yauri Vidhan Sabha Kendra asit 138 da Mikhal pangthokani Pradhan Mantri Narendra Modi na Arde Palan Thoramga Mari Lenana Twitter Thagat Pawarulamada Hai Male Masibu He na Fagadanaba Kumang Yang na Thabak Toriba Musingbu Thagat Pafongdorakli Sri Modi na Hai Mahoksa Layan Bigi Kusiamna Nungshi Chanana Ingna Chingna Puna Laminanaba He na Kumang Yang Chinaba Thorang Sigi Damak Bharat na Mangjil Thana Changsili Med Department na Hairi Bharat ki Nongpok Thangbalamdam Singda Kahena Sabagi Pibam Hantarak Lagani Bharat ki Awang Nongpok Thangbalamdam Singda Nongmanini Asida Akanba Nong Churaba yai awang nongchup lamdam singda sabagi chang ahongba lairoi amasung mathangi numit nini humni dasu Celsius degree 2 dagi mari phawba hengalakpa yari Indian Premier League Cricket ta ngasi nungtil pung 3:30 da Lucknow gi Sri Atal Bihari Vajpayee Ekana Cricket Stadium da Lucknow Super Giants ka Gujarat Titans ka thengnaragani Mumbai gi Wankhede Stadium da Mumbai Indians ka Punjab Kings ka numidang pung 3:30 da thengnaragani Amaromda Archery World Cup 2016 gi final da Bharat ki Jyoti Surekha Benam amasung Ozas Praveen Diotale yawba compound mix team na Chinese Taipei ga ngasi Turkey da thengnaragani Aroibada maroiba pau amukhana Musalman singi kumai Idul Fitr dharmigi chanabi amasung harau tayambaga loinana pangthokli Manipur da hayeng khongjom numit palan pangthoknabagi damak sem saba loire Communication Mantri Ashwini Vaishnaw ngasi Arunachal Pradesh da 4G mobile tar Sani Yankhaimari jati gi miyamda kusinaragani amasung ISRO na Singapore gi satellite ani yawba PSLV C55 ngasi nungthil Andhra Pradesh ki Sri Harikota da laiba Satish Dhawan Space Center dagi thagalagani paule chari